Imphal West District ki manung sanna laiba Wangoi Police Station na koliba Hiangthang Palakta Hiangthang Palak Youth Development Club, Imphal West District Administration amasung Imphal West Medical Team ga khutsamnaraga mass COVID-19 vaccination program ama pangthokre. Ngasi hidak kapthokibagi thorom aduda punna mioi sani hena hidak kapthokki. Hiangthang Palak khungi oina sada marifudaradi hidak kapthokre. KFNPD की मिनिस्टर टी सत्यव्रता की मिटिंग मखादा लांगोल निंगथौ लेकाइदा लेरिबा ओलेस होम दा लेरिबा अहल सिंगदा साना थंगनबा पोलम कया मिनिस्टर की वॉलंटियर सिंगना ngasi mateng pangkhre hauzik COVID-19 positive oirakpadagi quarantine tawduna leiribani quarantine tawduna leiribasu ahal sing asigi khanduna mateng panglakpagi damak Hill and Plain Home for Destitutes amadi IOS na salairiba home asigi chairman minister TA Satyavrat gi maikaidagi mateng panglakpa asigi damak tawiman khangba ulagli Masa nungairaktabadagi NSCN-IM gi General Secretary TS Muiba COVID-19 na nabadagi ngarang numidang wairam Dimapur gi Christian Institute of Health Science and Research ta pukatuna laikan nakre. Mahak haukiba sagol se numita test tawbada positive oiba thengnarakibani. Adubu irai numita amuk hana test tawbada negative oiramki. Ngarang numidang wairam amuk hana masa nungairaktaba sor honbada warakpadagi CISSR da pukatki. Housing mahaki fibam khudong tiningai oidre haina Dr. Singh gi maikai kangalakre. Samaga Tarahumdoi Suba Battalion BSF ki Commandant Hidam Subol gi meeting makada COVID-19 laina laisat asibu ngakthokpo oina satharakpa thawak thoromgi manungsan nangasi Loktak Downstream Hydroelectric Power Corporation Limited ki CMO ga punna khutsamnaduna Loktak Hepada mass vaccination program ama pangthokre Loktak Downstream project ki staff yauna atopa mioi Manipurom da vaccine kapki Angang taruk amadi nupi ahum yauna niyam kaina India da sanglakpa Rohingya tara manga Railway Police Force RPM na Assam gi Karimganj district tagi phagatkhre RPF ki matung ina hairiba Rohingya tara manga asi yamna singnaba mongda Badarpur Railway Station gi platform da famduna leiramki RPF ki official singna makoi bu wahang pahung tawbada makoi tara manga mag Rohingya ngaktani khanglakki makoi da India da sangba yabagi mari leinaba se sang amata yawrakhide Makoi hana Uttar Pradesh ki Aligarh da lairuraba tungda numit kharani gi mamangda Siliguri da thunglakibani hairi Haukiba pung kunmari asida India da anoba COVID-19 positive oiba mioi lising kuntra mapan ga satret ka nimfunitoi thengnakre haina Union Health Ministry na ngasi khangalakre hauzik fawbada laibak asigi oina positive oikiba mi gi masing crore ahum lakh tara humdoi lising humdra mathoi ga samapan ga subna ama sukre hairiba pungpham asida mioi sanga ga kuntra manga leikide masi tharaga hauzik fawbada COVID-19 dagi leikidaba mi gi apunba masing lakh mari lising kun ga samanga ga yankhai mathoi ni nakalamada mioi lising kuntra mapan ga samapan humdra nithoi laina asidagi fagalakpadagi discharge tawkre India ki Mary Kom flyweight boxing da ahanba round mai paktuna ani suba round changkre kg nimfu nipan dagi yankhai mathoi fawbagi kanglupta sanariba Mary Kom na mahak ki lamba Dominican Republic ki Miguelina Garcia bu mari amada maithiba piduna masana asida medal ama phangba yaba lambi da naksinkhre ahanba round da point 18 leiduna yamna nungaiba masana ama oiki ani asi sabsaba lamba oina uki adubu ahum suba round da Mary Kom na yamna laksaki